ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯔꯇꯟ ꯈꯣꯏꯖꯩ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯨꯔꯃꯂꯥꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ, "ꯔꯇꯟ, ꯍꯣ ꯏꯕꯨꯡꯉꯣ ꯔꯇꯟ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯈꯣ꯫" ꯔꯇꯟ ꯆꯪꯂꯛꯂꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ, ꯑꯗꯨꯒ ꯍꯪꯂꯛꯏ, "ꯅꯤꯅꯦ, ꯀꯔꯤ ꯍꯥꯏꯕꯅꯣ?" ꯁꯨꯔꯃꯂꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯔꯇꯟꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯏꯃꯨꯡ ꯌꯧꯔꯒ ꯍꯪꯉꯤ, "ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯔꯇꯟꯅ, "ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯣꯞꯄ꯫" ꯁꯨꯔꯃꯂꯥꯅ, "ꯀꯅꯥꯒ, ꯅꯊꯟꯇꯔꯣ?" ꯔꯇꯟꯅ, "ꯑꯧ, ꯏꯊꯟꯇ꯫" ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯜꯂꯒ ꯁꯨꯔꯃꯂꯥꯅ ꯈꯣꯟꯖꯦꯜ ꯅꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀ꯭ꯔꯤꯁꯅꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯨꯛꯅꯤꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯩꯇꯥꯗꯦ꯫ ꯀ꯭ꯔꯤꯁꯅꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ? ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦꯔꯥ?" "ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ?" ꯔꯇꯟꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯔꯛꯏ꯫ "ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯅꯤ." "ꯅꯠꯇꯦ ꯔꯇꯟ, ꯀꯔꯤꯁꯨ ꯍꯥꯏꯔꯨꯔꯒꯅꯨ꯫ ꯌꯦꯡꯉꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ, ꯃꯗꯨꯗꯤ ꯇꯝꯂꯣ ꯂꯥꯎ." ꯔꯇꯟ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯅꯦ ꯁꯈꯤꯅ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯍꯦ ꯔꯇꯟ, ꯁꯤꯗ ꯂꯥꯛꯑꯣ." ꯔꯇꯟꯗꯨ ꯆꯪꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯤꯅꯦ, ꯀꯔꯤꯅꯣ?" ꯅꯤꯅꯦ ꯁꯈꯤꯅ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯃꯌꯣꯝꯁꯦ ꯄꯨꯖꯦꯃꯨ꯫ ꯆꯦꯡ, ꯊꯨꯝ, ꯃꯣꯔꯣꯛ, ꯌꯦꯟꯁꯥꯡ ꯁꯨꯅ ꯌꯥꯎꯔꯕꯅꯦ꯫ ꯅꯪꯒꯤ ꯃꯥꯃꯣꯗꯣ ꯂꯧꯕꯨꯛꯇ ꯑꯉꯟꯐꯧ ꯈꯥꯎꯕ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯕꯅꯦ꯫ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯛꯍꯜꯂꯨ ꯍꯥꯏꯕꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯁꯟ ꯑꯅꯤꯗꯨ ꯈꯔ ꯁꯦꯜꯂꯨ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯪꯒꯤ ꯃꯥꯃꯣꯒ ꯀꯥꯔꯛꯃꯤꯟꯅꯔꯛꯂꯣ." ꯔꯇꯟꯗꯨ ꯇꯨꯃꯤꯟꯅ ꯃꯌꯣꯝꯗꯨ ꯂꯧꯈꯠꯂꯦ, ꯑꯗꯨꯒ ꯁꯪꯒꯣꯟꯗ ꯆꯪꯈ꯭ꯔꯒ ꯁꯥꯏꯖꯤꯟꯗ ꯈꯣꯏꯖꯩꯗꯨ ꯊꯦꯠꯂꯝꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯁꯨꯔꯃꯂꯥꯒꯤ ꯀꯥꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦ꯫ ꯔꯇꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯨꯡꯊꯤꯜ ꯑꯗꯨ ꯁꯨꯔꯃꯂꯥ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯃꯦꯡꯕ ꯃꯉꯥꯜ ꯑꯗꯨꯁꯨ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯇꯣꯔꯕꯥꯟꯗ ꯏꯁꯤꯡ ꯁꯣꯛꯄꯤ ꯃꯌꯥꯝ, ꯃꯧ ꯃꯌꯥꯝ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤ ꯂꯝꯕꯤꯗ ꯃꯇꯝ ꯑꯁꯤꯗ ꯁꯨꯔꯃꯂꯥꯁꯨ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯏꯀꯨꯝꯐꯝ ꯂꯝꯕꯤꯒꯤ ꯑꯅꯛꯄ ꯇꯣꯔꯕꯥꯟꯗ ꯔꯇꯟ ꯃꯊꯟꯇ ꯐꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯁꯨꯔꯃꯂꯥꯗꯣ ꯏꯉꯛ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯔꯇꯟ, ꯅꯪ ꯀꯔꯝꯅ ꯁꯤꯗ ꯂꯩꯔꯝꯂꯤꯕ?" ꯔꯇꯟꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ ꯅꯤꯅꯦ, ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯔꯛꯄ? ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯌꯦꯡꯉꯨ, ꯈꯣꯏꯒꯪꯁꯦ ꯏꯁꯤꯡꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯄꯤ꯫ ꯃꯁꯦ ꯉꯥ ꯑꯆꯧꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ, ꯌꯦꯡꯉꯨ ꯅꯤꯅꯦ, ꯑꯃꯨꯛꯁꯨ ꯂꯨꯞꯂꯦꯅꯦ." ꯁꯨꯔꯃꯂꯥꯅ ꯍꯥꯏꯔꯛꯏ, "ꯔꯇꯟ, ꯅꯪꯅ ꯀꯔꯝꯅ ꯇꯣꯔꯕꯥꯟꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯪ ꯑꯌꯨꯛꯇ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯔꯇꯟꯅ ꯈꯨꯝꯂꯛꯏ, "ꯆꯥꯛ ꯆꯥꯔꯒ ꯃꯥꯃꯣꯅ ꯑꯩ ꯆꯠꯂꯝꯃꯨ ꯌꯥꯔꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯗꯨꯝ ꯀꯥꯔꯛꯂꯕꯅꯤ꯫ ꯅꯨꯡꯊꯤꯟ ꯆꯨꯞꯄꯁꯤ ꯑꯁꯨꯝ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯁꯨꯔꯃꯂꯥꯅ ꯑꯃꯨꯛ ꯇꯞꯅ ꯍꯪꯂꯛꯏ, "ꯔꯇꯟ, ꯅꯪ ꯀ꯭ꯔꯤꯁꯅꯕꯨꯗꯤ ꯎꯅꯔꯨꯔꯕ꯭ꯔꯥ?" ꯔꯇꯟꯅ, "ꯆꯠꯂꯨꯗ꯭ꯔꯤ." ꯔꯇꯟꯗꯨ ꯁꯛꯐꯝ ꯍꯟꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯈꯥ ꯇꯥꯗꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯔꯃꯂꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯅꯪꯕꯨ ꯀ꯭ꯔꯤꯁꯅꯒ ꯈꯠꯅꯔꯕ꯭ꯔꯅꯦ?" ꯔꯇꯟꯅ, "ꯈꯠꯅꯗꯦ." ꯁꯨꯔꯃꯂꯥꯅ, "ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤꯕ?" ꯔꯇꯟꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯅꯤꯅꯦ, ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯅꯪꯕꯨ ꯇꯣꯏꯅ ꯆꯩꯕ ꯇꯥꯔꯒ ꯑꯩ ꯀꯤꯔꯛꯏ꯫ ꯑꯩ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯅꯪꯒꯤꯗꯃꯛ ꯆꯠꯀꯗꯕꯁꯨ ꯀꯤꯔꯛꯏ." ꯁꯨꯔꯃꯂꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯆꯩꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯧꯈ꯭ꯔꯕ? ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇꯅ ꯊꯃꯣꯏꯁꯤꯅ ꯀꯌꯥꯗ ꯂꯩꯉꯝꯂꯛꯇ꯭ꯔꯕ? ꯃꯥꯅ ꯀꯌꯥꯗ ꯄꯣꯊꯥꯐꯝ ꯈꯪꯂꯝꯂꯣꯏꯗꯕ? ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨꯁꯨ ꯊꯤꯡꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ? ꯔꯇꯟ, ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯈꯪꯂꯝꯗꯦ꯫ ꯌꯦꯡꯉꯨ ꯔꯇꯟ, ꯅꯨꯡꯁꯤꯠꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯁꯤꯠꯂꯤ꯫ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯗꯨꯗꯒꯤ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯁꯤꯅ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯀꯔꯤꯒꯤꯗꯃꯛꯅꯣ? ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ? ꯀꯔꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯤꯕ? ꯔꯇꯟ, ꯊꯃꯣꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦ꯫ ꯃꯤꯑꯣꯏꯕꯅ ꯎꯉꯝꯗ꯭ꯔꯕꯁꯨ
ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯉꯁꯤꯗꯤ ꯑꯌꯨꯛꯇ ꯈꯪꯍꯧꯗꯅ ꯑꯗꯨꯒꯨꯝꯕ ꯁꯛꯎꯗꯕ ꯊꯋꯥꯏꯅ ꯂꯥꯛꯂꯒ ꯀ꯭ꯔꯤꯁꯅꯕꯨ ꯀꯔꯝꯅ ꯅꯤꯡꯁꯤꯡꯍꯜꯂꯔꯤꯕ ꯀꯌꯥꯗ ꯇꯌꯥꯡꯇ ꯁꯣꯏꯈ꯭ꯔꯕ ꯄꯨꯛꯅꯤꯡꯅꯣ꯫ ꯀꯔꯤ ꯊꯣꯛꯂꯝꯒꯗꯕ ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯀ꯭ꯔꯤꯁꯅꯅ ꯀꯔꯝꯅ ꯂꯦꯜꯂꯝꯒꯗꯕ꯫ ꯇꯣꯔꯕꯥꯟ ꯋꯥꯡꯃꯒꯤ ꯑꯊꯥꯞꯄ ꯃꯐꯝ ꯐꯥꯎꯕꯗ ꯇꯥꯝꯅ ꯌꯦꯡꯂꯨꯔꯒ ꯁꯨꯔꯃꯂꯥꯒꯤ ꯃꯤꯠꯂꯨꯗ ꯄꯤ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯔꯇꯟꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯅꯤꯅꯦ ꯍꯧꯖꯤꯛ ꯆꯠꯂꯨꯔꯥ? ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯨꯔꯃꯂꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯛꯂꯣ ꯔꯇꯟ, ꯆꯠꯂꯨꯔꯅꯨ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯇꯞꯅ ꯍꯨꯝꯂꯛꯏ꯫ ꯍꯤꯗꯦꯟ ꯇꯥꯛꯐꯝꯒꯤ ꯊꯥ ꯀꯨꯝꯊ ꯀꯨꯝꯊꯅ ꯍꯤ ꯊꯥꯡꯐꯝꯒꯤ ꯄꯨꯜꯂꯤꯕ ꯍꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯗ ꯏꯁꯤꯡꯒꯤ ꯏꯄꯣꯝ ꯃꯆꯥ ꯃꯆꯥ ꯃꯊꯪ ꯃꯊꯪ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯔꯕꯥꯟꯗ ꯃꯈꯣꯟ ꯊꯣꯛꯅ ꯆꯩꯊꯦꯡ ꯄꯤꯔꯝꯃꯤ꯫ ꯁꯨꯔꯃꯂꯥꯗꯣ ꯏꯁꯤꯡ ꯄꯨꯟ ꯄꯨꯗꯨꯅ ꯀꯥꯔꯛꯂꯦ꯫ ꯂꯥꯞꯇꯛꯅ ꯇꯣꯔꯕꯥꯟꯒꯤ ꯂꯝꯕꯤꯒꯤ ꯎꯐꯨꯟ ꯃꯄꯩ ꯃꯄꯩ ꯄꯥꯏꯈꯠꯂꯛꯄ ꯎꯔꯝꯃꯤ꯫ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯒ ꯁꯨꯔꯃꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯔꯇꯟ ꯌꯦꯡꯉꯨ, ꯁꯟꯖꯦꯟ ꯅꯍꯥ ꯍꯜꯂꯛꯂꯝꯂꯦ, ꯁꯟ ꯀꯥꯅꯔꯛꯂꯝꯂꯦ꯫ ꯔꯇꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯅꯤꯅꯦ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯋꯥꯂꯥꯡ ꯊꯥꯒꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯊꯛ ꯏꯄꯣꯝꯅ ꯁꯨꯔꯃꯂꯥꯒꯤ ꯊꯃꯣꯏꯗ ꯆꯩꯊꯦꯡ ꯄꯤꯔꯔꯤ꯫ ꯏꯁꯤꯡ ꯄꯨꯟ ꯄꯨꯗꯨꯅ ꯇꯣꯔꯕꯥꯟꯒꯤ ꯂꯝꯕꯤꯗ ꯁꯨꯔꯃꯂꯥ ꯔꯇꯟꯒ ꯂꯣꯏꯅꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯦꯈꯔꯅ ꯁꯍꯔꯗꯒꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯨꯔꯃꯂꯥꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯑꯃ ꯑꯃ ꯇꯧꯗꯨꯅ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅꯕ ꯊꯩꯗꯣꯛꯇꯨꯅ ꯃꯇꯝ ꯍꯧꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯨꯡꯗ ꯁꯦꯈꯔ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯦ꯫ ꯁꯦꯈꯔꯅ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯁꯨꯔꯃꯂꯥꯗꯣ ꯃꯇꯨꯡ ꯏꯄꯣꯟ ꯄꯣꯟꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛ ꯍꯣꯡꯗꯣꯛꯅ ꯁꯦꯈꯔꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ? ꯅꯁꯥ ꯉꯝꯗꯕ꯭ꯔꯥ? ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ ꯊꯛꯅꯕ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕꯒꯨꯝ ꯈꯪꯂꯥꯎ ꯂꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯈꯔꯗꯤ ꯀꯔꯤꯁꯨ ꯁꯥꯎꯕ ꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅꯗꯤ ꯑꯁꯦꯡꯕꯗꯨ ꯎꯕꯤꯗꯨꯅ ꯁꯥꯎꯕꯤꯗꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯋꯣꯟ ꯃꯋꯣꯟ ꯑꯁꯨꯝ ꯈꯜꯂꯤꯉꯩꯗ ꯏꯁꯤꯡꯒꯤ ꯋꯥ ꯀꯥꯎꯔꯨꯔꯦ꯫ ꯁꯦꯈꯔꯅ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡꯗꯨ ꯇꯥꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯐꯨꯃꯪꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯏꯀꯥꯏꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯇꯥꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅꯗꯨꯝ ꯆꯤꯡꯅꯐꯝ ꯑꯣꯏꯅ ꯎꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯃꯅꯥꯛꯇꯒꯤ ꯆꯧꯀꯤ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯁꯦꯈꯔꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯎ, ꯏꯅꯥꯛꯁꯤꯗ ꯐꯝꯂꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯥꯟ ꯑꯃꯗ ꯁꯨꯔꯃꯂꯥꯕꯨ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯁꯨꯄꯟꯒꯤ ꯑꯇꯤꯊꯤ ꯑꯃꯗꯧꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄ ꯅꯠꯇꯅ ꯑꯩ ꯂꯥꯛꯄ ꯏꯉꯝ ꯉꯝꯗꯦ꯫ ꯁꯦꯈꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯧꯔꯛꯄꯗ ꯁꯨꯔꯃꯂꯥꯗꯤ ꯄꯥꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗꯔꯦ꯫ ꯃꯗꯨ ꯎꯔꯒ ꯁꯦꯈꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯨꯟꯅ ꯇꯥꯕ ꯇꯥꯏ꯫ ꯏꯕꯥꯅꯤ ꯃꯇꯝ ꯈꯨꯗꯤꯡ ꯇꯥꯛꯅ ꯇꯝꯅꯕꯒꯤ ꯃꯇꯝ ꯐꯪꯂꯣꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯁꯍꯔꯗ ꯍꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯑꯅꯤ ꯑꯁꯤ ꯈꯛꯇꯅ ꯅꯪꯅ ꯈꯨꯡꯒꯪꯗ ꯂꯩꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯆꯤꯡꯅꯗꯅ ꯅꯅꯤꯡ ꯇꯧꯍꯟꯕꯅꯤ꯫ ꯅꯪꯕꯨ ꯈꯨꯡꯒꯪꯁꯤꯗ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯊꯝꯂꯝꯂꯤꯕꯅꯤ꯫ ꯀ꯭ꯔꯤꯁꯅꯒꯤ ꯄꯥꯎꯁꯨ ꯇꯥꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯑꯩ ꯐꯖꯅ ꯈꯪꯂꯦ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯇꯤꯚꯥ ꯂꯩ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯈꯤꯕ ꯏꯁꯩ ꯃꯌꯦꯛ ꯑꯩ ꯂꯣꯏꯅ ꯄꯥꯔꯦ꯫ ꯃꯍꯥꯛ ꯑꯁꯦꯡꯕ ꯀꯂꯥꯀꯥꯔ ꯑꯃ, ꯀꯕꯤ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯊꯩꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯇꯥꯟꯄꯨꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯈꯨꯠꯏ ꯃꯌꯦꯛꯀꯤ ꯏꯁꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯏꯀꯨꯕꯣꯛꯅ ꯑꯆꯤꯛꯄ ꯀꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪꯒꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤꯅꯤ
madu uraga kapliba. Hanuraklaba matamsida mahak maichak phangle. Angang oiringaidagi amatta oikraba nakhoi anigi punsibu namduna khaidoklaga ikubokna nangbu aingonda luhongkhibani. Madu khangna khangna yaruba aigisu haujik ningamdaba phauribani. Nangna kapkhiba Krishnana tuminna khungangna chatkhiba matamdugi pirangsingdo haujikti ikuboki mathakta loina tarare. Krishna ngasidi maraibak thibagi mathakta amukka hena pothapam khanglamlaroi. Sor amuktang sangna hondoklaga amuk makha tarai. Matam amagi soikraba khongthang aduna aikhoibu awaba lambi amada tattana singsilli. Ikuboki wakhanda asuk chauraba lanthum karisu thawoiraktre. Haujikti kari tawgani Krishnabu mabukning nungaina hingannaba hotnaba tabani. Haukraba singdu amuk halau haiba yararoi. Surmala nang aigi thajana thamliba nupini. Haujikti nangna Krishnabu chamna khanba amadi nabukning khangna magi mateng pangbada ai karisu thinge khande. Nupi oibigi ijat phajaba dharma thauna akhangkanba amadi mapuroibagi puja pumnamak ado nang aigi nupi ama oina ngakpa tabani. Surmalado tumin tarambadagi kaptholakle. Mapuroibagi maphamdagi asumna taba phangani haiba mahak thajaramde. Sangsillaktuna Shekhargi makhongda turare. Makhon thongna kaplakle. Mahak putukut chana inthok pigadra khalamba mapuroibana. Mahak pusingnadana nungsina lauksinbibasida. Surmalado thoina hena ningamdare. Mabukning nungsina kapladuna ngakpinaba haijare. Tapna laukhatpire. Shekhar su haujikti mabukning nungairamdaba khudingmak samthokle. Mioibagi thamoi sengna laithup laikoi leitana taisinanaba pambaidi asengba pirangtani. Shekharna makha tarai. Nakhoigi angang oiringaigi punsigi warido tabata nattana imitsida sangsangna uningba phaurai. Matamdugi nangi isai tampam kada nattana sanabung oiramba hainau makhongi achikpa maraktuda ikubokna kaptuna talele. Haujikti ai pumnamaksi loina khanglakle. Ai amuk sangthana awaba singsi uninglaktre. Handakki matang sidara natraga mathang amuk lakpadara. Nangsu Krishnasu aduga Krishnagi imasu punna puduna saharda chatlaga leminnanaba ikuboka wari sanaraklabani. Ahan asitadi mapunsigi aroiba saruk ado nungaina lehansi. Asigumba hena kathokpagi wahaisingdo taraga Surmala kapna kapna hairai. Aibu ngakpiyo, aihak apangbini, aigi iranse ngakpiyo. Ngasidi inau nauna mapuroibagi nungsi ichela. Pukningi akiba amakpa pumnamak tauktarakle. Chingnaba laitana mapuroibagi seba taujare. Mathang numitki anganba ayukta Shekhar Krishnagi manakta chatkirami. Matam maduda anakpa torbanda hi amatta sulairamde. Torbangi lambida hangat handa chattuna hi lakpa ngairami. Atopa torban wangmadagi Krishnagi mama hi lalaklami. Matam kuina urudraba Shekharbu ubada momon nuktuna kauraklami. Torban kakhallaklaga hairare kaidongai thunglaba. Ana ayek yaudidana. Pare chatlo Krishnado masangamdaduna leihobani. Aidi chairen khunda chatlukige khara thenglaklegani. Surmalabu chak ising thongnaba hairamge haiduna nakhoiromda lakpani. Masu leihowidana chatlu. Krishnagi mamabu khurumlamlaga Shekhar turien wangma lantolaktuna Krishnagi manakta thunglammi. Saharda makuboki awaba amadi khungangi wathok mayamsigi maramda khalluraga nungaitana wari sarammi. Pumnamak ado Krishnana tuminna tarammi. Haukraba matam amagi soikraba khongthangsing aduna ngasidi wathok pumnamak asigi haurakpham oirare. Pumnamak asigi matungna haujik amok saharda chattuna leiminnanaba makuboka sanaramba wari adusu tamlammi. Wari pumnamak ado Krishnana karisu khumdana
ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯁꯟ ꯈꯣꯝꯕ ꯃꯇꯝꯗꯗꯤ ꯁꯨꯔꯃꯂꯥꯁꯨ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛ ꯂꯥꯛꯂꯕꯗ ꯀ꯭ꯔꯤꯁꯅꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗ ꯁꯤꯟꯅꯔꯝꯂꯒ ꯁꯦꯈꯔ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯁꯨꯔꯃꯂꯥ ꯊꯕꯛ ꯅꯣꯝꯅ ꯅꯣꯝꯅ ꯃꯔꯛ ꯃꯔꯛꯇ ꯀ꯭ꯔꯤꯁꯅꯒꯤ ꯀꯥꯗ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯍꯤꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯠꯈꯤꯗ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯅꯍꯧꯅꯅ ꯉꯥꯏꯍꯥꯛꯇꯪ ꯍꯜꯂꯛꯇꯨꯅ ꯆꯠꯂꯔꯤꯕ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯅꯣꯝꯕ ꯀ꯭ꯔꯤꯁꯅꯕꯨ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯟꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯊꯣꯡꯅꯥꯎꯗ ꯁꯨꯔꯃꯂꯥ ꯂꯦꯞꯂꯔꯦ꯫ ꯑꯊꯥꯞꯄꯗ ꯆꯤꯡꯁꯥꯡꯒꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒ ꯑꯇꯤꯌꯥꯒꯤ ꯃꯆꯨꯒ ꯏꯇꯤꯟ ꯇꯤꯟꯁꯤꯟꯅꯈꯤꯕꯗꯨ ꯎꯔꯒ ꯍꯔꯥꯎ ꯇꯨꯖꯨꯡꯕꯒꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯤ ꯏꯔꯩ ꯂꯩꯊꯣꯛꯂꯛꯇꯅ ꯍꯥꯏꯔꯛꯏ, "ꯀ꯭ꯔꯤꯁꯅ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯃ ꯅꯪꯅ ꯂꯤꯈꯤꯕ ꯈꯨꯡꯒꯪꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯁꯪꯁꯪꯅ ꯎꯖꯔꯦ꯫ ꯅꯪꯁꯨ ꯎꯕ ꯐꯪꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯂꯝꯒꯅꯤ꯫ ꯃꯥꯂꯦꯝꯁꯦ ꯉꯁꯤꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯤꯅꯣꯛ ꯅꯍꯧꯅꯅ ꯅꯣꯛꯂꯔꯦ꯫ ꯑꯗꯨꯃꯛꯁꯨ ꯄꯨꯛꯅꯤꯡꯗ ꯍꯥꯏꯅꯤꯡꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕ ꯃꯪꯂꯥꯟ ꯃꯥꯡꯍꯟꯕ ꯅꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇꯦꯅꯦ꯫ ꯖꯒꯠ ꯄꯨꯝꯕ ꯑꯁꯤꯗꯒꯤ ꯅꯪꯇꯅ ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯦ꯫ ꯀ꯭ꯔꯤꯁꯅ, ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯪꯏꯀꯣ ꯃꯤꯑꯣꯏꯕꯅ꯫ ꯑꯁꯨꯛ ꯀꯨꯏꯈ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯅꯪꯕꯨ ꯏꯈꯨꯠꯃꯛꯅ ꯐꯪꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯦ꯫ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯃꯀꯥ ꯂꯥꯝꯂꯤꯕ꯫ ꯑꯁꯨꯝꯅ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯅꯨꯡꯊꯤꯟ ꯆꯨꯞꯄꯗꯨꯃ ꯍꯔꯥꯎ ꯇꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥ ꯅꯦꯝꯊꯔꯛꯂꯝꯃꯤ꯫ ꯅꯣꯡꯆꯨꯞ ꯑꯇꯤꯌꯥꯗ ꯅꯣꯡꯖꯥꯕꯤꯅ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎꯒꯤ ꯃꯉꯥꯟꯗ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯐꯥꯎꯔꯛꯂꯦ꯫ ꯍꯤꯞꯅ ꯍꯤꯞꯅ ꯁꯦꯈꯔꯅ ꯑꯌꯨꯛꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀ꯭ꯔꯤꯁꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯦ꯫ ꯆꯝꯈ꯭ꯔꯕ ꯁꯦꯈꯔꯒꯤ ꯄꯨꯛꯆꯦꯟꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯇꯥꯡꯕ ꯈꯨꯗꯣꯟꯗꯤ ꯀꯠꯊꯣꯛꯄꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯏꯊꯣꯡꯗ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯌꯥꯝ ꯍꯧꯈ꯭ꯔꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯃꯊꯛꯇ ꯂꯥꯞꯅ ꯄꯥꯏꯈꯤꯕ ꯎꯆꯦꯛ ꯄꯔꯦꯡ, ꯑꯇꯤꯌꯥꯒꯤ ꯅꯣꯡꯖꯥꯕꯤ ꯀꯗꯥꯏꯗꯅꯣ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯒ ꯊꯣꯡꯅꯥꯎꯗꯒꯤ ꯏꯃꯨꯡꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯀ꯭ꯔꯤꯁꯅꯒꯤ ꯇꯨꯃꯤꯟꯅ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯎꯔꯦ꯫ ꯁꯨꯔꯃꯂꯥ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛ ꯀ꯭ꯔꯤꯁꯅꯅ ꯀꯞꯂꯝꯂꯤꯕ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯂꯩꯃꯥꯏ ꯃꯊꯛꯇ ꯐꯝꯊꯔꯛꯂꯦ꯫ ꯃꯊꯟꯇ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯋꯥꯍꯩꯅ ꯀ꯭ꯔꯤꯁꯅꯕꯨ ꯋꯥꯔꯧꯍꯟꯈ꯭ꯔꯕ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯄꯟꯗꯨꯅ ꯉꯥꯡꯂꯨꯕꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯊꯟꯇ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀ꯭ꯔꯤꯁꯅꯒꯤ ꯑꯁꯣꯏꯕ ꯄꯜꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯀꯣꯛꯅꯕ ꯀ꯭ꯔꯤꯁꯅꯒꯤ ꯃꯃꯤꯠ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕꯤꯅꯕ ꯏꯁꯣꯔꯗ ꯇꯠꯇꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯗ ꯃꯔꯥꯏꯕꯛꯇ ꯍꯦꯛ ꯁꯣꯛꯄꯗ ꯁꯨꯔꯃꯂꯥ ꯃꯤꯄꯥꯏꯔꯝꯃꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯀ꯭ꯔꯤꯁꯅ, ꯅꯁꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕ? ꯀꯞꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯀꯞꯀꯅꯨꯁꯦ꯫ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ"꯫ ꯏꯁꯤꯡ ꯑꯏꯪꯕ ꯐꯤꯗ ꯂꯨꯞꯂꯒ ꯂꯥꯏꯕꯛꯇ ꯍꯥꯞꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯧꯅ ꯏꯃꯨꯡ ꯑꯆꯧꯕꯗ ꯆꯪꯈ꯭ꯔꯒ ꯃꯌꯣꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯃꯨꯛ ꯍꯥꯏ, "ꯀ꯭ꯔꯤꯁꯅ, ꯏꯃꯥꯅ ꯄꯥꯎ ꯍꯦꯛ ꯇꯝꯂꯕꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯈꯪꯆꯣꯛ ꯆꯣꯛꯊꯔꯛꯈꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯄꯥꯎꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯍꯟꯈꯤꯕ꯫ ꯊꯤꯟꯗꯅ ꯇꯨꯔꯦꯟꯗ ꯏꯔꯨꯖꯊꯣꯛꯂꯒ ꯄꯨꯖꯥ ꯆꯠꯂꯨꯕꯒꯤ ꯄ꯭ꯔꯁꯥꯗꯤꯅꯤ꯫ ꯅꯪꯒꯤ ꯆꯦꯡꯖꯦꯟ ꯅꯤꯔꯛꯄꯅꯤ꯫ ꯊꯨꯅ ꯐꯔꯣꯀꯣ ꯀ꯭ꯔꯤꯁꯅ꯫ ꯑꯊꯨꯝ ꯑꯍꯥꯎꯁꯦ ꯍꯣꯔꯦꯟ ꯅꯁꯥꯗꯣ ꯏꯪꯊꯔꯒ ꯆꯥꯔꯣꯀꯣ"꯫ ꯂꯥꯏꯕꯛꯀꯤ ꯐꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯂꯨꯞꯂꯒ ꯍꯥꯞꯄꯤ꯫ ꯑꯅꯧꯕ ꯂꯩꯒꯤ ꯆꯔꯣꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯋꯥꯈꯜ ꯑꯃꯅ ꯊꯃꯣꯏꯕꯨ ꯂꯥꯛꯁꯤꯟꯈꯤꯔꯝꯃꯤ꯫
ꯇꯅꯧꯔꯕꯤ ꯃꯈꯨꯠꯇꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯨꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯇꯝꯕꯥꯛꯇ ꯊꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯂꯩ ꯆꯔꯣꯡꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯩ ꯆꯔꯣꯡ ꯑꯗꯨꯃ ꯃꯈꯨꯠꯇ ꯍꯥꯞꯄꯤꯔꯒ ꯆꯦꯠꯅ ꯌꯣꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯒꯤ ꯃꯤꯠꯂꯨꯗ ꯇꯨꯃꯤꯟꯅ ꯄꯤꯒꯤ ꯏꯆꯦꯜ ꯖꯔ ꯖꯔ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯕ ꯀꯌꯥꯒꯤ ꯑꯋꯥꯕꯁꯤꯡꯗꯨꯅ ꯈꯧꯔꯤ ꯐꯨꯡꯒꯠꯂꯝꯃꯤ꯫ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯥꯒꯠꯂꯝꯃꯤ, ꯅꯤꯡꯊꯝꯁꯨ ꯆꯟꯗꯨꯅ ꯅꯤꯛꯂꯝꯃꯤ꯫ ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯃꯂꯥ ꯇꯞꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯗꯨ ꯍꯟꯅ ꯍꯟꯅ ꯑꯣꯟꯗꯨꯅ ꯂꯥꯏꯕꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯇꯠꯇꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀ꯭ꯔꯤꯁꯅ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯊꯗꯨꯅ ꯇꯞꯅ ꯇꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯌꯥꯆꯪꯕꯒꯤ ꯑꯃꯝꯕꯅ ꯃꯥꯂꯦꯝ ꯑꯁꯤ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜꯒꯤ ꯃꯔꯛꯇ ꯇꯞꯅ ꯍꯨꯝꯗꯨꯅ ꯂꯥꯛꯄ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯃꯔꯛꯇ ꯂꯥꯏꯁꯪꯒꯤ ꯀꯥꯡꯁꯤ ꯃꯈꯣꯟ ꯇꯥꯔꯛꯂꯦ꯫ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯧꯍꯧꯅꯅ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯜꯂꯤ ꯃꯜꯂꯤꯕ ꯊꯥꯡꯃꯩꯒꯤ ꯃꯉꯥꯟꯗ ꯀ꯭ꯔꯤꯁꯅꯗꯤ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯨꯔꯃꯂꯥ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯈꯨꯡꯒꯪꯒꯤ ꯐꯖꯕ ꯃꯔꯛꯇ ꯅꯨꯡꯁꯤꯅ ꯀꯣꯏꯅꯤꯡꯈꯤ꯫ ꯍꯛꯊꯦꯡꯅꯅ ꯈꯨꯡꯒꯪꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯪꯂꯥꯟ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯒꯤ ꯊꯋꯥꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯕ ꯀ꯭ꯔꯤꯁꯅꯕꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕꯅꯣ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯖꯔꯛꯂꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯁꯔꯨꯛ ꯇꯝꯈꯤꯗ꯭ꯔꯦ ꯈꯜꯂꯨꯔꯒ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯀ꯭ꯔꯤꯁꯅꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯣꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛ ꯀ꯭ꯔꯤꯁꯅꯗꯤ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯦꯜꯂꯛꯄꯗ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯨꯗ ꯀ꯭ꯔꯤꯁꯅꯒꯤ ꯃꯃꯥ ꯔꯇꯟꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯪꯂꯛꯄꯒ ꯎꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯈꯨꯌꯥꯗ ꯁꯨꯔꯃꯂꯥ ꯉꯥꯊꯗꯨꯅ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯏꯃꯨꯡꯁꯤ ꯏꯆꯤꯛ ꯆꯤꯛꯂꯝꯃꯦ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯃꯥꯅ ꯁꯨꯔꯃꯂꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯂꯛꯄꯗ ꯎꯔꯦ ꯁꯨꯔꯃꯂꯥꯒꯤ ꯃꯤꯠꯂꯨꯗ ꯄꯤꯒꯤ ꯏꯆꯦꯜ ꯀꯪꯂꯝꯗ꯭ꯔꯦ꯫ ꯃꯊꯥꯅꯨꯡꯗ ꯁꯨꯔꯃꯂꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯁꯨꯔꯃꯂꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯀꯞꯂꯤ? ꯌꯦꯡꯉꯨ ꯅꯪꯒꯤ ꯀ꯭ꯔꯤꯁꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯏꯆꯥꯅ ꯃꯟꯗꯤꯔꯗ ꯄꯨꯖꯥ ꯇꯧꯖꯕ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ꯫ ꯀ꯭ꯔꯤꯁꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯦ꯫ ꯊꯥꯡꯃꯩ ꯑꯁꯤ ꯄꯨꯖꯦꯃꯨ꯫ ꯁꯨꯔꯃꯂꯥ ꯃꯄꯤ ꯇꯩꯊꯣꯛꯂꯦ꯫ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯒꯤ ꯃꯔꯥꯏꯕꯛꯇ ꯊꯝꯂꯔꯦ꯫ ꯂꯥꯏꯍꯧ ꯅꯦꯝꯊꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅꯗꯤ ꯏꯅꯝ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯇꯣꯔꯕꯥꯟ ꯅꯛꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯃꯝꯂꯤ ꯃꯝꯂꯤꯕ ꯊꯥꯡꯃꯩ ꯃꯉꯥꯜ ꯂꯤꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯎꯔꯝꯕ ꯊꯥꯡꯃꯩ ꯃꯉꯥꯜ ꯃꯨꯠꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛꯇ ꯇꯤꯜꯍꯧꯔꯦ꯫